minor oiba operation macha madi tauba tarami. Adumna leiringai leimasu hospital de yausilakli. Wa amatadi haida mamittuna khak Yanggoi Sanada sauna yengi. Pumnamaksi Yanggoi Sanana thokanbani haibagum. Yanggoi Sanadi mamaidu non thakibadagi non khalakpa naikidri. Makhut masaduso thak thak niklami. Khwaingambaga tomthinga sulaklami. Tomthindo machegi manakta thuna changai. Adumna ngaiyak mayamdu pakhatna lainaraba matung operation chu loiraduna doctor thoklakli. Leimaga leisilembigadu jangshinduna hangi. Karisu ningsathi ningai oidri. Pung khragi matungda warta puthoglaani. Mayam pumnamaktu wakhal leitabagi sorama hondoknai. Adumna leiringai nganbana luchingba police ki team ama laktuna Yanggoi Sanada hairi. Yanggoi Sana gate ki CCTV camera check tobada gari do masakti uri. Adubu number plate yawramdri. Nangna chingnaba mi haibadi nangwanda threaten tawrapa nanga nungaina daba kana di leige. Itai aiso si oibiyai haibase haiba ngamdri. Maramdi aikhoi ki yeknaba yamni. Sel ki demand pidabagi tawrakliba threaten mayamsida. Nganba khangle haibagum mangak nomi. Adumna nganbaso ngayak leiramaga chatkri. Yanggoi Sanana kaifagi layingbada changba pumnamak mana puthoksage haibada leimana yaramdi. Gyan lakpaga Yanggoi Sana hoigi hospital da nattaba amada oina thamlani haidana kanna haikri. Ngasigi thaudoksina Yanggoi Sana hoina chekshina yengsinde haina laukri leimana. Mamangi thaudok macha macha singdo ai loina khangi pau loina tai. Adubu karisto haidana lakpani. Adubu handakki sidi ijagi punchi mangamba yai. Aduna ai tumina leiroi. Khwaingambana wa ngange tawbadu marak phathatlaga leimana. Yari wa makha tabirakanu. Khwaingambasu mina mathakta wa ngangba yadaba mini. Aduna sauna chatkri. Tomthinna Yanggoi Sanada chatlase haibada Yanggoi Sanana yaramde. Kaifa gyan lakchi phau leikini haidana haibaduda. Tomthinna nungsabada shinaramlaga mapaga chatkri. Lambida khwaingambana. Kaidau haukiga harino nachiduna. Pabong gyan lakchi phau leikini haidana hairi. Aisu chatlasenadi kanna haibani. Nungsaba lehoriba natra. Da nungsabada hairamabani. Pabong thilamaga ayamuk chatlasu satke. Hoi, adumaina tawro. Anesthesia kaukhibadugira karino kaifado gyan pak na taraklamde. Loijingda office dagi phone tawrakpadagi thokhirami. Pung 12 taramdai nurse ama thoklaktuna hairi. Patient che gyan lakli. Adubu mi amamamdang changlaga unabiyo. Lay mahana phat changkri. Lay silembi mama changkraba kanda Yanggoi Sanada hairi. Che, nang aikhoi masigi maung matawsa sauganu ko. Mahadi masage sumaina dum tawbani. Aina khangi chena aikhoi among chabu karamna senabi yengsinbi haiba. Yanggoi Sana lay silembida mapi ira chena yengai. Kaadana layma machanupada amuk kaaduge akoipado amuk koyeng yengi. Aduga khara changsilaktuna machanupada hairi. Bungba kaifa mamit na khagyengai aduga tapna. Imase kanagalake. Layma machana mabu khangna hangakpa wahangduda macha wakhal tare haiduna harauna kaadudagi thoklaklaga leiriba ataisingduda hairami. Asumna mayamdo harau loina changnaki. Adubu Yanggoi Sanadi kaifabu unaba changba ngamamde maramdi. Karigamba kaifana mahakpu ningsingamdaba khangamdaba thoklabadi. Magi thamoidi aduki matik kaigane haina kibagini. Nungsaba thokla aga Yanggoi Sanabu themduna kaifagi manakta changminarai. Kaifa Yanggoi Sanada munna yengai. Aduga Nungsaba kananu made noi sairo. Yanggoi Sana koithana leiramdre kaadudagi thuna thokre. Nungsaba kaifada wamata hairamdabi Yanggoi Sanagi matungda inarakpada loijingna changakpada thengnaraduna loijingna hairi. Kari dore chalage hairira. Yanggoi Sana khumde tarakliba mapido mamai leithoklaga daithoi. Nungsabana kaifa wakhalda hore. Ha adudi yam phabu wani kaino. Masi pumnamak Dr. Yanggoi Sananasu hotnabibagini. Ma wakhal tarakladi yam phari.
ꯑꯩ ꯊꯕꯛ ꯈꯔ ꯀꯣꯝꯃꯅꯤ ꯅꯣꯡꯁꯥꯕꯁꯨ ꯀꯔꯤ ꯍꯥꯏꯗꯧꯅꯣ ꯈꯪꯗꯕꯒꯤ ꯇꯨꯃꯤꯟ ꯑꯗꯨꯝ ꯂꯩꯔꯝꯃꯤ ꯂꯣꯏꯖꯤꯡꯗꯨ ꯀꯔꯤꯅꯣ ꯈꯔ ꯉꯥꯡꯂꯝꯃꯒ ꯆꯪꯈ꯭ꯔꯤ ꯅꯣꯡꯁꯥꯕꯅ ꯌꯥꯡꯒꯣꯏ ꯁꯅꯥꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯒ ꯄꯨꯟꯅ ꯊꯣꯛꯃꯤꯟꯅꯔꯛꯏ ꯇꯣꯝꯊꯤꯟꯁꯨ ꯂꯥꯛꯂꯤ ꯑꯗꯨꯒ ꯇꯣꯝꯊꯤꯟꯒ ꯑꯣꯏꯅ ꯌꯥꯡꯒꯣꯏ ꯁꯅꯥꯗꯨ ꯃꯌꯨꯝꯗ ꯍꯜꯂꯛꯃꯤꯟꯅꯩ ꯌꯥꯡꯒꯣꯏ ꯁꯅꯥꯗꯨ ꯋꯥ ꯂꯥꯡꯒ ꯏꯉꯥꯡ ꯉꯥꯡꯈꯤꯗ꯭ꯔꯦ ꯃꯌꯨꯝ ꯌꯧꯕꯒ ꯇꯨꯃꯤꯟ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯤ ꯂꯟꯂꯩꯃꯗꯨ ꯅꯣꯡꯁꯥꯕꯅ ꯍꯥꯏꯔꯝꯕ ꯋꯥꯁꯤꯡꯗꯨ ꯋꯥꯈꯜꯗ ꯆꯃꯝꯅꯔꯝꯃꯤ ꯇꯁꯦꯡꯅ ꯅꯣꯡꯁꯥꯕꯅ ꯃꯥꯕꯨ ꯅꯨꯡꯁꯤꯗꯨꯅ ꯍꯥꯏꯔꯝꯂꯤꯕ ꯋꯥꯍꯩꯔꯥ ꯅꯠꯇ꯭ꯔꯒ ꯀꯔꯤꯅꯣ ꯈꯟꯅ ꯀꯅꯥꯒ ꯇꯥꯟꯅꯒꯗꯕꯅꯣ ꯍꯥꯏꯕꯁꯨ ꯈꯪꯗꯕ ꯍꯥꯏꯗꯨ ꯑꯣꯏꯔꯝꯃꯤ ꯅꯨꯡꯊꯤꯜꯗꯨ ꯐꯤ ꯍꯧꯃꯤꯟꯅꯔꯨꯁꯦ ꯍꯥꯏꯗꯨꯅ ꯌꯨꯝꯊꯪꯅꯕꯒꯤ ꯃꯅꯝ ꯑꯗꯨꯒ ꯂꯥꯛꯃꯤꯟꯅꯔꯝꯃꯤ ꯂꯟꯂꯩꯃꯅ ꯏꯃꯪ ꯃꯪꯕꯗꯨ ꯎꯕꯗ ꯃꯅꯝ ꯑꯗꯨꯅ ꯂꯟꯂꯩ ꯀꯔꯤ ꯇꯧꯔꯒꯦ ꯅꯪꯕꯣ ꯅꯁꯥꯒ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ ꯂꯟꯂꯩꯃ ꯈꯨꯝꯂꯛꯇꯦ ꯑꯩꯃ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯆꯠꯅ ꯃꯪꯕ꯭ꯔꯣ ꯏꯅꯝꯃ ꯑꯩꯅ ꯆꯠꯂꯤꯁꯦ ꯃꯊꯥꯗꯅꯤ ꯍꯩꯃ ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯤꯕꯣ ꯗꯣꯛꯇꯔ ꯅꯣꯡꯁꯥꯕꯗꯨ ꯈꯪꯉꯤꯗꯅ ꯈꯪꯉꯤꯅꯦ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯅꯍꯥꯟ ꯊꯣꯡꯗ ꯂꯩꯔꯝꯕ ꯅꯨꯃꯤꯠꯇꯣ ꯑꯗꯅꯦ ꯋꯥ ꯑꯃ ꯍꯥꯏꯔꯝꯕ ꯀꯔꯤ ꯋꯥ ꯍꯥꯏꯔꯝꯃꯤꯅꯣ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯈꯪꯅꯔꯁꯦ ꯍꯥꯏꯔꯝꯃꯤꯔꯣ ꯂꯟꯂꯩꯃ ꯈꯨꯝꯂꯛꯇꯦ ꯃꯅꯝ ꯑꯗꯨꯅ ꯍꯩꯃ ꯅꯪꯅ ꯀꯔꯤ ꯍꯥꯏꯈ꯭ꯔꯕ ꯑꯗꯨꯗꯤ ꯀꯩꯁꯨꯝ ꯍꯥꯏꯈꯤꯗꯦ ꯀꯩꯒꯤ ꯑꯗꯨꯗꯤ ꯃꯤꯅ ꯀꯩꯅꯣꯝ ꯈꯜꯂꯝꯃꯅꯤ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯀꯅꯤ ꯍꯥꯏꯕꯗꯤ ꯑꯩꯗꯤ ꯈꯟꯁꯨ ꯈꯟꯗꯦ ꯀꯔꯤ ꯈꯨꯝꯁꯤꯒꯦ ꯈꯜꯂꯤꯉꯩ ꯒꯥꯔꯤ ꯊꯧꯔꯒ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ ꯃꯥꯗꯤ ꯑꯗꯣ ꯅꯪꯅꯗꯤ ꯀꯔꯤ ꯈꯜꯂꯤꯕ ꯏꯅꯝꯃ ꯃꯥ ꯐꯔꯝꯒꯅꯤ ꯃꯇꯤꯛꯁꯨ ꯆꯥꯏ ꯑꯩꯒ ꯌꯦꯡꯅꯕꯗꯗꯤ ꯍꯦꯟꯗꯣꯛ ꯄꯥꯊꯣꯛꯅꯕꯨ ꯆꯥꯈ꯭ꯔꯦ ꯃꯥꯒ ꯑꯩꯒ ꯊꯦꯡꯅꯕꯁꯨ ꯀꯨꯏꯗ꯭ꯔꯤ ꯃꯥꯅ ꯑꯩꯉꯣꯟꯗ ꯈꯪꯕ ꯅꯠꯇꯦ ꯑꯩꯅ ꯃꯥꯁꯨ ꯈꯪꯗꯦ ꯑꯗꯨꯅ ꯀꯔꯝꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯅꯪ ꯄꯛꯆꯥꯎꯗ ꯑꯗꯨꯝ ꯇꯥꯕ ꯁꯥꯏꯀꯜ ꯃꯅꯤꯡꯗ ꯇꯣꯡꯂꯒ ꯅꯄꯥꯝ ꯂꯥꯛꯏꯅꯤ ꯀꯥꯏꯅ ꯂꯥꯛꯄꯗꯨꯔꯥ ꯅꯪꯅ ꯄꯥꯝꯃꯤꯁꯦ ꯑꯗ ꯏꯅꯝꯃ ꯈꯪꯅꯔꯝꯗꯕ ꯍꯥꯏꯗꯨꯗꯤ ꯈꯪꯅꯔꯀꯥꯟꯗ ꯈꯪꯉꯛꯀꯗꯕ ꯉꯥꯛꯇꯅꯤ ꯁꯤꯒꯨꯝꯕ ꯈꯨꯗꯣꯡꯆꯥꯕꯁꯦ ꯑꯅꯤꯔꯛ ꯍꯟꯅ ꯂꯥꯛꯀꯅꯤ ꯂꯥꯛꯑꯣꯏ ꯍꯥꯏꯕ ꯈꯪꯕ ꯅꯠꯇꯦ ꯍꯦꯛꯇ ꯑꯣꯏꯁꯟꯗ ꯌꯥꯗꯦ ꯍꯥꯏꯕ ꯅꯠꯇꯦ ꯅꯪ ꯑꯉꯥꯡ ꯌꯥꯝ ꯑꯣꯏꯔꯤ ꯃꯈꯜ ꯃꯊꯦꯜ ꯌꯥꯝꯅ ꯌꯦꯡꯒꯗꯕꯅꯤ ꯍꯥꯏꯕꯗꯤ ꯏꯅꯝꯃ ꯅꯁꯥ ꯂꯩꯁꯥꯕꯤꯅꯤ ꯀꯔꯤꯅꯣ ꯏꯅꯝꯃꯁꯨ ꯑꯩꯈꯣꯏ ꯇꯥꯃꯣ ꯅꯠꯇꯕ ꯅꯨꯄꯥ ꯑꯇꯣꯞꯄ ꯀꯣꯏꯔꯛꯄ꯭ꯔꯣ ꯅꯈꯣꯏ ꯇꯥꯃꯣꯁꯤꯗꯤ ꯂꯩꯒꯦꯕꯨ ꯈꯟꯗꯦꯗ ꯃꯥꯅ ꯑꯩ ꯅꯨꯡꯁꯤꯃꯟꯕꯁꯤ ꯎꯕꯗ ꯃꯥꯅ ꯐꯔ ꯃꯥꯜꯂꯦ ꯍꯥꯏꯗꯅ ꯂꯩꯔꯛꯏꯕꯅꯤ ꯏꯅꯝꯃ ꯅꯪꯁꯨ ꯁꯛꯇꯨꯒ ꯉꯥꯡꯊꯣꯔꯛꯏꯗꯨꯒ ꯆꯥꯟꯅꯗꯦꯍꯦ ꯁꯛꯅ ꯏꯪꯖ ꯇꯞꯆꯕꯤ ꯍꯦꯛ ꯃꯥꯜꯂꯒ ꯌꯥꯝ ꯇꯧꯔꯛꯏ ꯖꯥꯠꯅꯤ ꯍꯦ ꯅꯪꯅ ꯈꯜꯂꯤꯗꯨ ꯑꯣꯟꯅꯔꯦꯀꯣ ꯅꯨꯄꯥ ꯌꯥꯝꯅ ꯀꯣꯏꯔꯛꯑꯦ ꯍꯥꯏꯗꯅꯅꯦ ꯅꯣꯏ ꯍꯧꯖꯤꯛꯀꯥꯟꯒꯤ ꯑꯗꯨꯃꯥꯏꯅ ꯀꯣꯏꯕ ꯅꯠꯇꯦ ꯁꯨꯡꯎ ꯍꯦꯛ ꯎꯅꯗꯅ ꯀꯥꯏꯅꯈꯤꯕꯁꯨ ꯌꯥꯎꯈꯤꯕꯅꯤ ꯂꯟꯂꯩꯃ ꯅꯣꯛꯂꯒ ꯑꯗꯨꯅ ꯀꯔꯝꯍꯥꯏꯅ ꯀꯣꯏꯅꯔꯤꯕ ꯐꯣꯟꯗꯅꯤ ꯃꯦꯁꯦꯖ ꯈꯔ ꯊꯥꯅ ꯋꯥꯔꯤ ꯈꯔ ꯁꯥꯟꯅ ꯇꯧꯕꯗ ꯃꯒꯨꯜ ꯈꯪꯉꯛꯑꯀꯥꯟꯗꯅꯦ ꯃꯁꯤꯗꯤ ꯀꯨꯏꯅ ꯂꯣꯏꯅꯕ ꯌꯥꯕꯅꯤ ꯌꯥꯗꯕꯅꯤ ꯑꯗꯨꯝ ꯈꯪꯉꯛꯏ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯑꯣꯏꯔꯗꯤ ꯑꯗꯨꯝ ꯂꯥꯞꯊꯣꯛꯅꯈꯤꯕ ꯌꯥꯝ ꯍꯩꯅ ꯀꯣꯏꯔꯤ ꯖꯥꯠꯅꯤꯀꯣ ꯏꯅꯝꯃꯁꯦ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯗꯅ ꯂꯥꯛꯄꯅ ꯐꯤ ꯍꯧꯐꯝꯗꯨ ꯌꯧꯁꯤꯜꯂꯛꯂꯦ ꯁꯨꯃꯥꯡꯗ ꯐꯛ ꯊꯥꯔꯒ ꯅꯨꯄꯤ ꯃꯌꯥꯝ ꯑꯃ ꯐꯝꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯂꯟꯂꯩꯃꯅ ꯀꯔꯤꯅꯣ ꯃꯔꯨꯞ ꯑꯣꯜꯂꯤꯔꯣ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃꯅ ꯅꯠꯇꯦꯗ ꯆꯦꯜꯂꯂꯩ ꯃꯣꯏ ꯑꯪꯒꯜꯋꯥꯗꯤꯒꯤ ꯐꯣꯇꯣ ꯅꯝꯃꯤꯅꯦ ꯅꯣꯏ ꯂꯥꯛꯄ ꯌꯥꯝ ꯐꯔꯦ ꯅꯣꯏꯁꯨ ꯌꯥꯎꯁꯤꯜꯂꯛꯑꯣ ꯑꯁ ꯇꯜꯂꯤꯍꯦ ꯏꯅꯦ ꯂꯩꯇ꯭ꯔꯣ ꯐꯤ ꯍꯧꯔꯝꯒꯦ ꯇꯧꯕꯅꯦ ꯑꯗ ꯊꯅꯝꯃꯣ ꯆꯦꯜꯂꯂꯩ ꯁꯛ ꯎꯍꯟꯕꯤꯔꯣꯏꯁꯦ ꯏꯅꯝꯃ ꯉꯥꯏꯍꯥꯛꯇꯪ ꯌꯥꯎꯔꯝꯃꯣ ꯂꯟꯂꯩꯃꯁꯨ ꯁꯦꯟꯗꯜ ꯂꯧꯊꯣꯛꯂꯒ ꯐꯛꯇꯨꯗ ꯐꯝꯃꯛꯏ ꯑꯗꯨꯒ ꯂꯩꯁꯥꯕꯤ ꯃꯆꯥꯗꯨꯗ ꯍꯥꯏꯔꯛꯏ ꯇꯧꯈ꯭ꯔꯦꯍꯦ ꯅꯣꯏꯒꯤ ꯊꯣꯛꯁꯦ ꯅꯍꯥꯟ ꯅꯣꯡꯃ ꯑꯃꯁꯨ ꯎ ꯊꯥꯔꯤꯅꯦ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯍꯧꯕꯗꯥꯏꯅꯦ ꯂꯩꯁꯥꯕꯤ ꯃꯆꯥꯗꯨꯅ ꯆꯦꯜꯂꯂꯦ ꯅꯪꯗ ꯅꯠꯇꯦꯗ ꯑꯩꯈꯣꯏꯁꯨ ꯇꯜꯂꯕꯅꯤ ꯊꯕꯛ ꯇꯧꯅꯤꯡꯉꯥꯏꯗꯤ ꯂꯩꯇꯦꯗꯣ ꯑꯗꯨꯒ ꯍꯩꯕꯤ ꯃꯅꯥꯗ ꯌꯣꯝꯕ ꯇꯣꯂꯣꯞꯁꯦ ꯁꯤꯗꯤ ꯌꯥꯝꯒꯦꯔꯥ ꯄꯤꯛꯀꯦꯔꯥ ꯕꯟ ꯇꯧꯒꯦꯔꯥ ꯇꯧꯔꯣꯏꯔꯥ ꯈꯔꯗꯤ ꯐꯪꯕꯁꯤꯗ ꯁꯨꯝ ꯍꯦꯛ ꯇꯧꯔꯕꯅꯤ ꯃꯤꯔꯣꯟꯕꯤꯁꯤꯡꯗ ꯄꯤꯅꯕ ꯆꯦꯡ ꯍꯋꯥꯏ ꯁꯤꯁꯨ ꯎꯕꯗ ꯀꯞꯄꯨ ꯀꯞꯅꯤꯡꯉꯕꯅꯤ ꯌꯨꯇ꯭ꯌꯨꯕꯇ ꯚꯤꯗꯤꯑꯣꯒ ꯁꯦꯝꯗꯅ ꯊꯥꯒꯠꯅꯔꯛꯏꯗꯣ ꯂꯥꯟꯕꯗꯤ ꯅꯠꯇꯦꯀꯣ ꯆꯨꯝꯃꯤꯕꯅꯤ ꯃꯗꯨ ꯅꯪꯗꯤ ꯐꯣꯟꯒꯁꯦ ꯑꯄꯥꯛꯄ ꯑꯃꯒ ꯄꯥꯏꯔꯗꯅ ꯌꯥꯝ ꯇꯧꯔꯝꯃꯤ ꯆꯥꯠꯅꯤꯅꯦ ꯂꯦꯝꯅ ꯐꯪꯕ ꯐꯣꯟꯅꯤ ꯑꯐꯕ ꯅꯠꯇꯦꯗ ꯆꯦꯜꯂꯂꯩ ꯃꯃꯤꯡꯒꯤꯅꯤ ꯁꯤꯗ ꯐꯔꯤꯕ ꯍꯥꯏꯕꯕꯨ ꯄꯤꯔꯛꯂꯤꯕ ꯁꯤꯝꯁꯤ ꯃꯉꯥꯏꯔꯦ ꯔꯤꯆꯥꯔꯖ ꯍꯥꯞꯅꯕꯒꯤ ꯃꯊꯥꯕꯨꯗꯤ ꯁꯥꯍꯟꯗ꯭ꯔꯦ ꯅꯪꯅ ꯑꯣꯏꯔꯤꯁꯤꯁꯨ ꯋꯥꯔꯀꯔ ꯍꯥꯏꯕꯗꯨꯔꯥ ꯅꯠꯇꯦꯗ ꯍꯦꯜꯄꯔꯅꯤ ꯑꯩꯈꯣꯏ ꯏꯃꯥꯅ ꯋꯥꯔꯀꯔꯅꯤ ꯍꯧꯖꯤꯛꯀꯥꯟꯗꯤ ꯐꯣꯟꯗ ꯂꯣꯏꯅ ꯇꯧꯍꯜꯂꯤ ꯑꯗꯨꯅ ꯑꯍꯟ 2005ꯀꯤ ꯃꯃꯥꯡꯗ ꯊꯕꯛ ꯆꯪꯕꯁꯤꯡꯅꯗꯤ ꯍꯩꯕ ꯅꯠꯇ꯭ꯔꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯒꯤꯗꯤ ꯑꯉꯥꯡꯕꯨ ꯈꯔ ꯂꯩꯔꯤꯕꯅꯤꯅ ꯈꯔꯕꯨ ꯃꯐꯔꯤ
ꯏꯝꯐꯥꯜꯗꯗꯤ ꯑꯉꯥꯡꯁꯨ ꯀꯌꯥ ꯂꯥꯛꯅꯗꯗꯅ ꯌꯥꯝ ꯋꯥꯔ ꯃꯥꯜꯂꯦ ꯁꯦꯟꯇꯔ 2-3 ꯄꯨꯟꯁꯤꯜꯂꯒ ꯇꯧꯃꯤꯟꯅꯕꯁꯨ ꯌꯥꯎꯔ ꯃꯥꯜꯂꯦ ꯍꯩꯃꯥ ꯏꯝꯐꯥꯜꯗꯁꯨ ꯑꯪꯒꯟꯋꯥꯗꯤ ꯇꯧꯅꯕꯣꯏꯔꯦ ꯏꯝꯐꯥꯜꯗꯗꯤ ꯁꯦꯜ ꯄꯥꯏꯒꯦꯔꯥ ꯄꯥꯏꯔꯣꯏꯒꯦꯔꯥ ꯁ꯭ꯇꯦꯟꯗꯔꯠ ꯑꯃꯃꯝꯗ ꯂꯩꯅꯕꯅꯤꯅ ꯋꯥꯔꯀꯔ ꯍꯦꯜꯄꯔꯗꯁꯨ ꯈꯨꯗꯣꯡꯆꯥꯗꯕ ꯌꯥꯝ ꯃꯥꯌꯣꯛꯅ ꯃꯥꯜꯂꯦ ꯆꯦꯡ ꯍꯋꯥꯏ ꯈꯤꯇꯪ ꯄꯨꯔꯒ ꯆꯠꯂꯒ ꯃꯤ ꯃꯃꯥꯏ ꯐꯣꯇꯣ ꯅꯝꯕꯤ ꯇꯧꯕꯗꯣ ꯊꯥ ꯈꯨꯗꯤꯡꯒꯤ ꯅꯝꯒꯦ ꯍꯥꯏꯕꯗ ꯈꯧꯇꯛ ꯆꯥꯕ ꯑꯪꯒꯟꯋꯥꯗꯤꯗ ꯄꯟꯁꯤꯟꯕꯤꯔꯅꯨ ꯀꯛꯄꯤꯔꯛꯑꯣ ꯍꯥꯏꯔꯛꯄꯁꯨ ꯌꯥꯝ ꯌꯥꯎꯔ ꯃꯥꯜꯂꯦ ꯍꯩꯃꯥ ꯑꯩꯁꯦ ꯆꯦꯜꯂꯂꯩꯁꯦ ꯐꯥꯔꯒ ꯋꯥꯔꯤ ꯁꯨꯝ ꯂꯤꯔꯒ ꯂꯩꯔꯦ ꯇꯧꯔꯤꯁꯦ ꯀꯔꯤꯁꯨ ꯀꯥꯏꯗꯦꯗ ꯑꯩꯈꯣꯏꯅ ꯈꯪꯗꯕ ꯃꯌꯥꯝꯗꯣ ꯈꯪꯖꯜꯂꯤꯅꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯒꯤꯅ ꯃꯤꯁꯤꯡꯁꯦ ꯏꯆꯝ ꯂꯣꯏꯅ ꯆꯝꯅꯕꯅꯤꯅ ꯈꯔꯕꯨ ꯐꯩ ꯃꯣꯏ ꯑꯥꯗꯗꯤ ꯂꯥꯏꯔꯕꯁꯨ ꯏꯅꯥꯛ ꯈꯨꯟꯕꯁꯨ ꯃꯠ ꯑꯃꯗ ꯂꯣꯏꯅ ꯍꯤꯡꯅꯕꯅꯤꯅꯀꯣ ꯁ꯭ꯀꯤꯝꯒꯗꯤ ꯐꯖꯕ ꯌꯥꯝ ꯂꯩꯔꯤꯗ ꯑꯉꯥꯡ ꯑꯍꯥꯟꯕ ꯄꯣꯛꯄꯗꯨꯅ ꯅꯨꯄꯤ ꯑꯣꯏꯒꯦꯔꯥ ꯅꯨꯄꯥ ꯑꯣꯏꯒꯦꯔꯥ 5,000 ꯐꯪꯗꯣꯏꯕ ꯑꯗꯨꯒ ꯑꯃꯨꯛ ꯑꯅꯤꯁꯨꯕ ꯑꯉꯥꯡ ꯄꯣꯛꯄꯗ ꯅꯨꯄꯤ ꯑꯣꯏꯔꯒꯁꯨ ꯑꯃꯨꯛꯁꯨ ꯐꯪꯗꯣꯏꯕ ꯐꯩꯅꯦ ꯁꯤꯁꯨ ꯌꯥꯝꯅ ꯌꯥꯝꯕꯒꯤꯗꯤ ꯅꯠꯇꯕ ꯁꯔꯀꯥꯔꯅ ꯂꯦꯝꯅ ꯄꯤꯔꯛꯄ ꯍꯥꯏꯁꯤꯗꯤ ꯂꯧꯁꯤꯜꯍꯧꯕꯅ ꯐꯩꯗꯅꯀꯣ ꯑꯗꯨꯒꯅꯦ ꯁꯤꯁꯨ ꯑꯃꯨꯛꯅꯦ ꯃꯃꯥꯗꯨꯅ ꯊꯕꯛ ꯇꯧꯕꯤ ꯑꯣꯏꯔꯗꯤ ꯑꯃꯨꯛ ꯌꯥꯗꯦ ꯃꯈꯜꯅꯤꯅꯦ ꯋꯥ ꯅꯨꯡꯉꯥꯏꯒꯤ ꯊꯕꯛ ꯍꯥꯏꯗꯨꯗ ꯇꯥꯔꯦ ꯆꯦꯜꯂꯂꯩ ꯑꯁꯨꯝꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯇꯧꯅꯔꯝꯂꯒ ꯂꯟꯂꯩꯃꯒ ꯃꯅꯝꯃꯗꯨꯒ ꯍꯜꯂꯛꯂꯦ ꯂꯝꯕꯤꯗ ꯃꯅꯝꯃꯗꯨꯅ ꯂꯟꯂꯩ ꯅꯍꯥꯟ ꯅꯉꯣꯟꯗ ꯐꯣꯟ ꯅꯝꯕꯔ ꯄꯤꯔꯝꯗꯥꯏꯅꯦ ꯍꯩꯃꯥ ꯑꯩꯗꯤ ꯏꯀꯥꯎ ꯄꯤꯔꯝꯕꯅꯦ ꯑꯗꯣ ꯑꯩ ꯐꯣꯟꯗꯤ ꯑꯗꯨꯝ ꯌꯥꯈꯤꯗ꯭ꯔꯦ ꯄꯥꯕꯨꯡꯒꯤ ꯐꯣꯟꯗꯨꯗꯩꯁꯨ ꯀꯔꯝꯍꯥꯏꯅ ꯇꯧꯅꯦ ꯉꯥꯏꯈꯣ ꯅꯈꯣꯏ ꯇꯥꯃꯣꯅ ꯄꯥꯏꯔꯝꯕꯒꯤ ꯐꯣꯟ ꯑꯃꯗꯤ ꯂꯩꯈꯤꯕꯅꯦ ꯑꯩ ꯑꯃꯨꯛꯇ ꯌꯦꯡꯉꯛꯈꯤꯒꯦ ꯅꯪꯒꯤ ꯂꯩꯗ꯭ꯔꯤꯐꯥꯎ ꯑꯗꯨ ꯄꯥꯏꯅꯔꯣ ꯇꯥꯃꯣꯅ ꯀꯔꯤꯝ ꯍꯥꯏꯔꯛꯑꯣꯏꯗ꯭ꯔꯣ ꯍꯥꯏꯔꯛꯑꯣꯏꯗ ꯑꯩ ꯄꯨꯔꯛꯑꯒꯦ ꯑꯗꯨꯒ ꯅꯪꯒꯤ ꯁꯤꯝꯗꯣ ꯍꯥꯞꯆꯤꯜꯂꯣ ꯆꯪꯉꯣ ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯃꯅꯝꯃꯗꯨꯁꯨ ꯆꯪꯈ꯭ꯔꯦ ꯂꯟꯂꯩꯃ ꯃꯌꯨꯝꯗ ꯆꯪꯉꯛꯄꯗ ꯃꯄꯥꯒ ꯄꯛꯆꯥꯎꯒ ꯊꯣꯛꯃꯤꯟꯅꯔꯛꯄꯗꯨ ꯎꯕꯗ ꯂꯟꯂꯩꯃꯅ ꯍꯥꯏꯔꯛꯏ ꯄꯥꯕꯨꯡ ꯀꯔꯥꯏꯗꯅꯣ ꯊꯕꯛ ꯑꯃꯗ ꯆꯠꯂꯨꯒꯦ ꯈꯤꯇꯪ ꯐꯔꯛꯄꯒ ꯑꯃꯨꯛ ꯍꯧꯔꯛꯑꯕ꯭ꯔꯥ ꯄꯛꯆꯥꯎꯗꯣ ꯑꯣꯟꯁꯤꯜꯂꯒ ꯑꯍꯟꯁꯤꯅ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯍꯥꯏꯔꯁꯨ ꯇꯥ ꯄꯛꯆꯥꯎꯅ ꯈꯔ ꯍꯥꯏꯕꯤꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯀꯔꯤꯅꯣ ꯇꯧꯔꯤꯁꯦ ꯅꯁꯨꯡ ꯅꯃꯥꯟꯅꯕ ꯇꯤꯟꯅꯔꯁꯨ ꯆꯠꯂꯣ ꯑꯩꯈꯣꯏꯅ ꯋꯥꯔꯒ ꯅꯨꯡꯉꯥꯏꯕ ꯀꯨꯝꯍꯩ ꯌꯦꯡꯕꯗꯧꯅ ꯈꯨꯕꯥꯛ ꯈꯨꯔꯒ ꯌꯦꯡꯒꯦ ꯍꯥꯏꯔꯛꯀꯅꯨ ꯑꯕꯦꯝꯃ ꯀꯔꯤꯅꯣ ꯃꯤꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯉꯥꯡꯉꯤꯗꯨꯕꯣ ꯃꯔꯝ ꯆꯠꯁꯤꯅ ꯉꯥꯡꯕꯤꯔꯤꯅꯤ ꯑꯩꯗꯤ ꯍꯟꯗꯛꯃꯨꯛꯀ ꯄꯥꯕꯨꯡ ꯍꯦꯛ ꯅꯥꯔꯛꯄ ꯃꯇꯝꯗ ꯐꯠꯇꯦ ꯍꯥꯏꯅꯨ ꯊꯨꯅ ꯁꯤꯅꯕ ꯍꯤꯗꯥꯛ ꯑꯣꯏꯅ ꯂꯩꯔꯒ ꯄꯤꯖꯗꯧꯅꯤ ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯂꯟꯂꯩꯃꯗꯨ ꯆꯪꯈ꯭ꯔꯦ ꯄꯛꯆꯥꯎꯅ ꯍꯧꯖꯤꯛꯇ ꯍꯥꯏꯔꯛꯏ ꯂꯟꯂꯩꯁꯦ ꯌꯥꯝꯅ ꯁꯥꯎꯔ ꯃꯥꯜꯂꯦ ꯇꯧꯔꯤꯁꯦ ꯑꯉꯥꯡꯁꯤꯅ ꯄꯉꯥꯡ ꯉꯥꯡꯂꯒ ꯅꯪꯅ ꯌꯥꯝꯅ ꯈꯟꯖꯤꯟꯒꯗꯕ ꯅꯠꯇꯦꯀꯣ ꯄꯛꯆꯥꯎ ꯋꯥ ꯉꯥꯡꯂꯛꯇꯦ ꯏꯃꯨꯡꯂꯣꯝꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯂꯩꯕꯥꯛ ꯆꯥꯎꯒ ꯄꯨꯟꯅ ꯊꯣꯛꯃꯤꯟꯅꯈ꯭ꯔꯤ ꯂꯟꯂꯩꯃꯅ ꯏꯃꯨꯡꯗ ꯏꯁꯧ ꯂꯥꯡꯕꯗꯨ ꯇꯥꯕꯗ ꯃꯕꯣꯛꯇꯨ ꯌꯦꯅꯈꯥꯗꯒꯤ ꯆꯪꯉꯛꯑꯒ ꯍꯥꯏꯔꯛꯏ ꯕꯦꯝꯃ ꯀꯩꯗꯧꯔꯦ ꯑꯃꯨꯛ ꯐꯤ ꯍꯧꯅꯤꯅ ꯆꯠꯈ꯭ꯔꯒ ꯊꯦꯡꯅꯔꯛꯇ꯭ꯔꯕ꯭ꯔꯣ ꯅꯪꯕꯣ ꯊꯦꯡꯅꯔꯛꯑꯦ ꯑꯕꯣꯛꯇ ꯍꯥꯏꯔꯝꯗ꯭ꯔꯣ ꯅꯆꯥꯅꯨꯄꯥꯁꯦ ꯄꯛꯆꯥꯎ ꯍꯥꯏꯕ ꯃꯍꯥꯗꯨꯒ ꯄꯨꯟꯅ ꯊꯣꯛꯈ꯭ꯔꯤꯁꯦ ꯃꯍꯥ ꯆꯟꯗꯥꯟꯗꯣ ꯁꯤꯔꯒꯦ ꯍꯥꯏꯔꯤ ꯆꯥꯠꯂꯅꯤ ꯃꯁꯤꯕꯣ ꯑꯩꯉꯣꯟꯗ ꯀꯔꯤꯃꯠꯇꯁꯨ ꯍꯥꯏꯔꯝꯗꯦ ꯍꯜꯂꯛꯈꯤꯁꯅꯨꯀꯣ ꯃꯥ ꯃꯄꯥꯟꯗꯒꯤ ꯂꯟꯂꯩ ꯇꯥꯕ꯭ꯔꯣ ꯏꯅꯝꯃ ꯑꯩ ꯆꯥꯛꯈꯨꯝꯗ ꯂꯩꯌꯦ ꯆꯪꯉꯛꯑꯣ ꯃꯅꯝꯃꯗꯨ ꯆꯪꯉꯛꯑꯒ ꯍꯥꯏꯔꯛꯏ ꯅꯈꯣꯏ ꯄꯥꯕꯨꯡꯁꯦ ꯄꯛꯆꯥꯎ ꯍꯩꯁꯤꯒ ꯑꯃꯨꯛ ꯆꯠꯃꯤꯟꯅꯈ꯭ꯔꯦꯅꯦ ꯁꯤꯔꯒꯦꯅ ꯀꯟꯅ ꯍꯣꯠꯅꯔꯤꯕꯅꯤ ꯃꯥ ꯁꯤꯒꯦꯒ ꯁꯤꯖꯈ꯭ꯔꯁꯅꯨ ꯄꯛꯆꯥꯎ ꯍꯥꯏꯁꯤꯅ ꯃꯁꯨꯡ ꯃꯃꯥꯟꯅꯕ ꯂꯣꯏꯅ ꯇꯤꯟꯅꯒꯤꯗꯦ ꯍꯥꯏꯗ꯭ꯔꯒ ꯃꯥꯒꯤ ꯈꯜꯂꯤ ꯋꯥꯈꯜꯁꯦ ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯉꯤꯅꯃ ꯑꯩꯈꯣꯏ ꯄꯥꯕꯨꯡꯅ ꯃꯥꯒꯤ ꯂꯥꯡꯗ ꯊꯨꯔꯁꯨ ꯑꯩꯗꯤ ꯁꯨꯛꯊꯨ ꯍꯦꯛ ꯊꯨꯕꯤꯔꯣꯏ ꯑꯣꯟꯊꯣꯛꯄꯅꯤꯀꯣ ꯁꯤ ꯌꯥꯝꯅ ꯐꯕꯗꯤ ꯑꯣꯏꯗ꯭ꯔꯕꯅꯤ ꯀꯥꯕꯛ ꯁꯤꯖꯤꯟꯅꯔꯣ ꯅꯈꯣꯏ ꯇꯥꯃꯣꯅꯕꯨ ꯃꯥꯒꯤꯗꯣ ꯑꯣꯏꯅ ꯄꯤꯈꯣ ꯍꯥꯏꯍꯧꯕꯅꯤ ꯑꯩ ꯍꯩꯔꯣꯏꯗ ꯃꯥꯒꯤ ꯃꯃꯥꯏ ꯄꯥꯛꯄꯤꯗꯨ ꯁꯤꯖꯤꯟꯅꯕ ꯁꯤꯖꯤꯟꯅꯔꯀꯥꯟꯗ ꯍꯩꯔꯛꯇꯧꯅꯤ ꯑꯗꯨꯒꯤꯗꯤ ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯒꯦ ꯍꯥꯏꯔꯤꯅꯣ ꯁꯧꯒ꯭ꯔꯤ ꯊꯣꯡꯒꯦ ꯄꯥꯛꯅꯝ ꯑꯃꯒ ꯍꯣꯏ ꯇꯧꯔꯣ ꯑꯩꯁꯨ ꯊꯣꯡꯉꯨꯈꯤꯒꯦ ꯂꯟꯂꯩꯃꯒꯤ ꯃꯕꯣꯛꯅ ꯉꯥꯏꯈꯣꯅꯦꯍꯦ ꯌꯦꯟꯗꯦꯝꯁꯤꯒ ꯀꯥꯔꯣꯠꯁꯤꯒ ꯈꯔ ꯄꯨꯈꯣꯁꯦ ꯌꯦꯟꯗꯦꯝꯁꯤꯗꯤ ꯑꯩꯒ ꯋꯥꯡꯕ ꯃꯥꯟꯅꯔꯦꯅꯦ ꯇꯧꯔꯤꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯅꯝꯃꯗꯨ ꯆꯠꯈ꯭ꯔꯦ ꯂꯟꯂꯩ ꯇꯧꯔꯝꯕ ꯊꯕꯛꯇꯨ ꯊꯥꯗꯣꯛꯂꯒ ꯃꯅꯝꯃꯅ ꯄꯤꯔꯝꯕ ꯐꯣꯟꯗꯨ ꯄꯥꯏꯔꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯉꯛꯏ ꯃꯣꯝꯄꯥꯛ ꯃꯈꯥꯗꯒꯤ ꯃꯥꯒꯤ ꯁꯤꯝꯗꯨ ꯂꯧꯊꯣꯛꯑꯒ ꯍꯥꯞꯆꯤꯜꯂꯤ ꯑꯗꯨꯒ ꯐꯣꯟꯗꯨ ꯑꯣꯟ ꯇꯧꯔꯒ ꯅꯣꯡꯁꯥꯕꯅ ꯄꯤꯔꯝꯕ ꯐꯣꯟ ꯅꯝꯕꯔ ꯏꯕ ꯆꯦ ꯃꯆꯦꯠꯇꯨ ꯀꯣꯏꯊꯤꯃꯨꯛ ꯊꯤ ꯅꯍꯥꯟꯗ ꯁꯤꯗ ꯂꯩꯍꯧꯕꯅꯤꯗ ꯑꯩꯕꯨ ꯀꯔꯥꯏꯗ ꯊꯝꯈ꯭ꯔꯕꯅꯣ ꯑꯕꯣꯛ ꯑꯩꯒꯤ ꯀꯥꯗ ꯃꯤ ꯆꯪꯉꯝꯕ꯭ꯔꯣ ꯆꯪꯉꯝꯗꯦꯗ ꯀꯔꯤ ꯇꯧꯔꯒꯦꯅꯦ ꯑꯗꯨꯗꯤ ꯀꯔꯥꯏꯗ ꯆꯠꯈ꯭ꯔꯕ
ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯥꯗꯨ ꯀꯣꯌꯣꯠ ꯍꯦꯛ ꯑꯣꯠꯄ ꯃꯈꯩ ꯀꯣꯏꯊꯤ ꯊꯤ, ꯑꯗꯨꯕꯨ ꯐꯪꯕ ꯀꯧꯕꯗꯤ ꯂꯩꯈꯤꯗ꯭ꯔꯦ꯫ ꯂꯟꯂꯩꯃ ꯃꯊꯥ ꯁꯥꯅ ꯐꯃꯨꯡꯗꯨꯗ ꯐꯝꯃꯒ ꯂꯩ꯫ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯊꯣꯛꯂꯛꯄꯗ ꯂꯩꯃꯅ ꯂꯣꯏꯖꯤꯡꯗ ꯍꯥꯏꯔꯛꯏ, "ꯅꯪ ꯌꯨꯝꯗ ꯑꯃꯨꯛꯇ ꯂꯥꯛꯅꯕ ꯇꯧ, ꯋꯥꯔꯤ ꯁꯥꯟꯅꯒꯗꯕ ꯌꯥꯝꯅ ꯂꯩ"꯫ "ꯍꯣꯏ ꯃꯥꯁꯤ"꯫ ꯂꯩꯁꯤꯂꯦꯝꯕꯤꯗꯤ ꯋꯥ ꯑꯃꯇ ꯉꯥꯡꯗ ꯃꯃꯥꯏ ꯂꯩꯊꯣꯛꯂꯒ ꯂꯩꯈꯤ꯫